खुलाई पाइबा सिंगी अम्बुस्टा पास्टर याउना मियोय मरी सिरे सदर हिल्सटा मतम कक्तबा टोटल शटडाउन लाउथोखरे ngasi ayuk pung 10 rom tabada kangpopi district ki manung chanba kot gym amasung kotland village ani gi marakta chingi khulai paiba singi ambusta church leader ama yauna myoy mari hatkre ahumna tamthina sokle hari thodok asigi matangda press na phongba paw gi matung inadi pastor yauna kuki community ki punna myoy nipan gari anida chorchanpur da pangthokpa thado baptist association gi conference amada saruk yarraba matung Kangpopi tamna Imphal Tamenglong Road da halakpagi lambida Kot Gym amasung Kotland Village aniki marakta ambush adu chatharaki bani thodok aduda Reverend V Sit Hau yauna myoy ahum siki aduga myoy marina asok apan nangki amana karimata asok apan yaukhide soklaba myoy sing adu manak nakpa hospital singda pusintuna like nanaba honari hari thodok adu thokibaga mafam aduda ahead ba security sing laktuna thiba hombagi thabak jathakre adubu jingnaba myoy amata faba punbagi paudi leitri North East News ki report matung inadi Kuki community ki church leader yauna team aduna Kangpopi tamna halakpagi lambida ZUF Kamson faction amasung VVIZ gi khulai paiba loop singna attack adu chatharaki bani thodok aduna maram oiraga mafam aduda security ki fibam asi yamna khudong thingai oire Laikidaba myoy sing adudi Manipur Baptist Conference ki former General Secretary Reverend Dr. V. Sithau Pastor Paugaulen Reverend Kaigaulun amasung gari adugi driver K. Lenin Kawi amaromda thodok adugi mayokta Thado community na Kangpopi district ki Sadar Hills area da khudaktagi total shutdown khongjang Sangsinkre hari police ke source matung inadi ambush ki thodok adu thokraba matung da kuki khulai paibani chingnaba singna liangmai naga community gi myoy tara hena hostess oina fajinkre hari adubo housik fawgi oina myoy tara hostess oina fajinkre haibasi gi matangda chap chaba official oiba confirmation di leitri pastor ahum yauna myoy mari khulai paiba singna ambush tawduna hatkhiba thodok adu KSO Chorchanpur district ki maikedi gi akanma maong da condemn tawkre asigumba micham miyam da inhuman oiba thawong sing chathabasi yaba ngamloi hari organization asina thadaropa cherol amana haribana leikidaba thawai sing adugi mafam da ikai khumnaba utpa oina amasung terrorist group ama oiriba ZUF Kamson NSCNIM proxy gi kangbuna chathari ba attack sing activities sing asi law enforcing agency sing na mapung fana laksin ba ngamdabagi mayokta ngasi numit jungba pung 12 makhaidagi matam kaktaba Chorchanpur district ta total shutdown gi khongjang lautoklei khongjang asida sister organization amasung mari leinaba khudingmakna mapung faba cooperation PBU loinena shutdown manungda santi thamnaba appeal tawri total shutdown asigi manungda medical emergency press amasung media electricity amasung lining laishonga mari leinaba singi oinadi komthokani kanagumba organization singna total shutdown asida cooperation pidaba haibasi leikidaba thawai singadagi mafamda ikai khumnaba uttabani haina logani hari maraksida cycle kendra gi MLA kimnyo hangsing nangasi Kangpopi gi district ki manung chanba Kotjim amasung Kotland ani gi marakta thado Baptist Association gi church leaders singda chathakiba yamna pangdaba makhal gi ambush adu akanma maongda condemn tawi hari MLA asana thadora kiba cherol amana haribana ikai khomnaningai oiraba lining gi luchingba sing adu religious conference ama yaururaga halakpagi lambida asigumba hingsa gi thodok asigi victim oikibagi paw asi tabada yamna thamoi kainingai ni dharma gi luchingba sing amasung mara leitraba civilian sing da attack jathaba haibasi yamna saukhattaba amasung inhuman oiba thawong amani asigumba thawong sing asi civilized society asida mafam leite asigumba wakhar yaudaba hingsa gi thawong sing asina lamdam asigi santi amasung tangdu leitabada chauna akiba pibani thodok aduda leikidaba singi mafamda thamoi soknai kai khumnaba utli loinana soklaba sing adusu athuba matamda fagalakpa oirasanu haina sembiba mapugi mafamda thauniri mari leinaba authority gi maikedi gi su masida chenariba singi mathakta chap chaba action lokhatuna thinthaba leitana justice purakadabani hari Kotland Kotjim gi ambush ZUF kamari amata leinade ngasi ayu pung 10 rom taba matamda Kangpopi district ki manung chanba Imphal Tamenglong lambi gi Kotland amasung Kotjim anigi marakta kuki civilian sing tongduna lakiba gari anida
ambush chathaduna misi mina amasung asok apan nanghankibagi thodok adu ZUF ka mari amata leinade haina ZUF asigi Ministry of Information and Publicity na thadorokpa cherol amana hairi cherol asina makhatana haribana Kuki inpi Manipurna social media yauna miyoi kangbu amana ngasigi ambush adu ZUF na chathaba oigani haina maral kaya sirakliba adu yumfam yaude thodok adu ZUF asiga karigumba hiram amatada mari leinade hariba pau adu yumfam yaudaba amasung pomla lalaba amani attack asigi matangda ZUF asina khangba natraga mari leinabagi wafam amata yaude Maram aduna civil society organizations sing amasung media fraternity singna chummi lali khangdaba information sing natraga thodok adugi maramda chap chana thisinba tawdana miyamda sandok piganu asigumba aranba information sing asina hanadigi hauna sensitive oina leiriba fibam asida hena pamdaba thodok sing thoknabagi achoba maram ama oirakani hari Panba yabdi social media da thagat narakpa warol sing da ngasigi thodok adu ZUF Kamson faction amasung VVIZ gi kangbuna chathakibani haina phongdok narakibani ambush matung Kuki singna konsa khulgi khunja kunmathoi hostess oina fajankhre ngasi ayu pung 10 khare helakpada Kangpopi district ki Imphal Tamenglong lambi gi Kotjim amasung Scotland anigi marakta khutlai paiba singna ambush tawduna Chorchanpur dagi Kangpopi tamna halakiba Thadau community ki miyoi mari leikidaba aduga marina tamthina sokkiba thodok adugi matung ikan kanadana Lailon Taifai Kuki village ki kangbuna Konsa village ki khunja kunmathoi hostess oina fajankhre thawong asi Konsakhul Konsaram village authority na kanbam ong da condemn tawi hari Konsaram village authority na thadaropa cherol amana hairibana Lailon Waifai ki kangbu singna fajan kiba miyoi sing adugi manung da Maram community amasung Nepali civilian singsu yauri hariba miyoi sing adu Leimakhong bazar dagi halakpagi lambida fajan kibani Fajan khraba miyoi sing adugi marakta kharadi luhombagi thoram yaururaga halakpani asigumba micham miyamda kian khanganba amasung mifami pungi thawong sing asi akanba moongda condemn tawi thawong asi mafam adugi public safety yauna santi amasung communal harmony da chaun akiba pibani khulai pai daba civilian singda target tawbagi thawong asi yaba ngamloi Bharat Sarkar ki Ministry of Home Affairs yauna mari leinaba authority ki maikidigi hiramasida Khudakta khut thingzinduna fakiba hostess sing adu condition amata yaudana atubada thadorak naba hotnagadabani hari